इमुंगदुदा तौरमलिबदो मयामनदी वखल आयौना खनख्रे हेनरीना कांखा मखानदैगा चेंथोरकपदुदा मचिन याउबी नुपी खरा नायरकली हे नोगिसि इमुंगसिदा ओक्तब तौरमिरो हेनरी पाखतना नत्ते हाइना मगतु हाइरि पिक्चुदा यंगकली पिक्चु संगयाक्तंग तरंग अमदा लेकिबदुदा खुमक्ट्रे अमनसु हाइरकली याररोय लेकाइसे लेकाइ पांदबगा चमानरी सिदि काइदगिनि यारोइदा नुपी अमना मुहाइरकली होजिमा कैना कतौनी हेरा मैरा पाइबगी सेक्रेटरी ओइरगा माना सुम चटपा याब्रो हंदक्ति हेनरी दो सागोलकली करिनुदा इने नखोइना हाइबिदुबु कैनो असुमरां खरा यंगगा गांगबियु अदुनि नते गांगिनेना पंगांग गांगदो तौबिनो अहल अमना हाइरकली यारे बुंगो नोइना रोनबु चटली चट्टी हाइबसे अखोइना कमदौना खंगे नोइना लेरमिबा फिबमसिना नोइबु कमदौना थाजदोइनो हेनरीना पिक्चोदन सिलगा हाइरकली इचे सुतुमि लेरिदु कैगिनो हायुदना अखोइना करि नतबलि चटख्रबगी पिक्चोसो खंगाय हाइरकली कैनो इचे अखोइ केसु तौदि इसी होइना थाजबिद्रगा डॉक्टर चेक तौरसे करिनो अदुबु हेक्ते याब्रो नोइना लेरमिबा फिबमसे नंग ओइरदि नसाइना मिदु हिंना थारमगद्रो अमना मो हाइसिलकली अदुनि हाइसे करि थुइना तौसारिनो मोगी वा तारगने लेबा यारोय कैना कथोसी पिक्चोना मरमदो आई फसन हाइजगे हाना ताखो हाइबने पिक्चो अमदि हेनरीना हाइरिबसिंदो कनामदना ताबिद्रे मयामगी थोकपा ngangaगले पिक्चोना अहिना ngasi ka फोन पुरौदबसे अथोकना चाख्रेदा करि दसानोबा अइंगोंदा तौरिसिबो हेनरी मखोंग अटेकपदुगा मखुत मसादो सांगना तिंगथोलगा कथोरकली करि लाइबोनो अइबो सुक्थिना तंबिरमिसिबो होंनारिब्रा हाइबा खरा खितंग यिंगबा याबा नुपि अतंग ओइरमसुने कैना कटकेरा पाइगेरा अदुम तौरमोबा अदुदि नति सिबो होंनारिब्रा हाइबा सनरिक्सिबो सुमाइन तौनि खंगमदिने ngaraang kok sidoklamba yabane हेनरी पिक्चोदा येंगलगा कपना लोइरे मानवा मा हाइरबसो यादगुम तो मियामना चादुगी तौरकली पिक्चोदि करि वाखल बुलाकिबनो खंग्रे हौजिकता नोकमी नोकमी तौरगा मिचिन हेनरीदा येंगसे वाखलदसो असुमना खल्ली इमाउ आइसे इसोरनादि फसना चानबजाने कई मतौनो सिबो अस मसक मतौ फसबा पाखंग यांग लाउबमा फंगदोरेबा इसे खनदम तानचारे येंगकलिबा नुसिगी हुरान मिदेंगदुना हेनरीगी थमोय काइनबगी मचा अमा ओइरे हेनरी सौनिंगना हाइरकली मने याम थु चलो पाबा कोरो अइनने मा ई काड्रिंगिदा याम थु लाओयो उरीना पाबा काइ सखिगे थिरो चलो याम थुना थिरो पोरो वांगांगनारिंगै तंजादुदा तोम्बिसो मोइगी गंजा पार्टी खरा पुरगा लाकली अइना चेलबनिने मसाने यारबा हाइसिबो हेरा चेलगा मसाने यादबा याबा दरकार ओइदे लाओ मोइना चंगकपदा तिलम मियामदा उबदा ngakna moi ahumdu changakli tombi ngakna hairagli kana ke dobu yaurgi pictro tombi gi khonjel do hek dabuga chongsilagli aduga tombi gi masamdo foiraga hairagli nang da haladoni nang na pumna makse thon mangaktani hanu thangda nang nupi pamba nang mayam changaga pictro bu singthoknei henry sudan jayeng laga chaidu pairaga lona chendu gi tawrakli pictro na tikhatana laurakli kaino nupa chenkre se amda phause sidi ya roimi henry so chenpham ga leitre mayam na question laga leikre mabu kaina katana ba phana kan haise adubu pai leitre pictro na ai di hari sini ko ai gi zamang beroi mage ga kaina kat piro tombina hoida ima weirasu kedawi hage kat kadongni upai leite leita kaina kat pada tarakli lei paring ani khak toraga henry ga picture ani do kaina katkhre somdana newton thaba ye halakpaga imung da changakli common room da thembi hoiso harau harau wari watai tawduna leiri film ga kapaga harau ni yengduna leiri newton ngak lepaga mamitu khuzilaga yamuni yengakli thembi di mami to hangat na yeng mangam da lutharaga lei
ꯅ꯭ꯌꯨꯇꯟ ꯑꯃꯨꯛ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ꯫ ꯅ꯭ꯌꯨꯇꯟ ꯑꯃꯨꯛꯁꯨ ꯈꯣꯡꯐꯝ ꯈꯔ ꯍꯟꯖꯤꯜꯂꯛꯂꯒ ꯃꯈꯨꯠꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ, ꯅꯪ ꯀꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯪꯉꯣ꯫ ꯊꯦꯝꯕꯤꯅ ꯑꯩꯔꯣ ꯁꯥꯔ? ꯃꯥꯅꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯗꯤ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ ꯁꯨꯛꯂꯞ ꯇꯧꯔꯒ ꯔꯣꯖꯤ ꯍꯣꯏꯗ ꯌꯦꯡꯉꯛꯂꯤ꯫ ꯔꯣꯖꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯌꯦꯝꯃ ꯆꯪꯉꯣ, ꯑꯃꯨꯛ ꯂꯥꯎꯔꯛꯑꯅꯤꯌꯦ꯫ ꯊꯦꯝꯕꯤ ꯃꯁꯥꯗꯣ ꯊꯛꯀꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯂꯤ꯫ ꯅ꯭ꯌꯨꯇꯟ ꯁꯣꯐꯥꯗ ꯃꯁꯥꯗꯨ ꯁꯥꯡꯗꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯇꯤꯡꯊꯣꯛꯂꯒ ꯊꯝꯂꯤ꯫ ꯃꯈꯣꯡꯗꯨꯅ ꯈꯣꯡꯎꯞꯋꯣ ꯀꯩꯋꯣ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯉꯥꯛꯇꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯥꯡꯒꯠꯂꯒ ꯃꯀꯣꯛꯇꯨ ꯇꯨꯡꯂꯣꯝꯗ ꯍꯥꯏꯊꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯊꯦꯝꯕꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯒ ꯂꯩꯖꯕ ꯃꯥꯏꯊꯣꯡꯗꯣ ꯍꯟꯗꯛꯇꯤ ꯀꯞꯄ ꯁꯨꯛꯄ ꯀꯤꯕ ꯀꯌꯥꯒꯤ ꯐꯦꯁ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯗꯨꯅ ꯈꯨꯖꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯧꯕꯁꯨ ꯉꯝꯗ, ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ, ꯆꯠꯄꯁꯨ ꯉꯝꯗ, ꯇꯨꯃꯤꯟꯅ ꯇꯨꯡꯉꯦꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯗꯅꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅ꯭ꯌꯨꯇꯟ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯪꯕꯣꯏ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯅ꯭ꯌꯨꯇꯟ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯂꯤ, ꯅꯪꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ? ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯁꯨ ꯄꯥꯈꯠꯄ, ꯀꯤꯕ ꯈꯪꯕ, ꯁꯤꯕꯨ ꯀꯩꯅꯣ? ꯅꯪ ꯅꯃꯥ ꯄꯣꯛꯅꯤꯡꯉꯤꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯊꯦꯝꯕꯤ ꯂꯠꯂ ꯇꯧꯅ ꯍꯥꯏꯔꯛꯂꯤ, ꯅꯠꯇꯦ꯫ ꯅꯠꯇ꯭ꯔꯒ ꯍꯥꯏꯔ ꯍꯥꯏꯔ ꯁꯨꯝ ꯇꯧꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯑꯦꯇꯤꯆꯨꯠꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯄꯨ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯦꯝꯕꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯅ꯭ꯌꯨꯇꯟ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯃꯃꯤꯠꯇꯨꯅ ꯑꯃ ꯁꯦꯞꯂꯞ ꯎꯏꯇꯛ ꯇꯧꯔꯒ ꯊꯦꯝꯕꯤꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯦꯝꯕꯤ ꯃꯇꯤꯟꯗꯨ ꯌꯣꯠꯁꯤꯜꯂꯒ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯃꯤꯠꯇꯨ ꯆꯦꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯃꯃꯥꯏ ꯃꯌꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠꯇꯨ ꯁꯣꯔ ꯐꯨ ꯂꯥꯎꯅ ꯀꯥꯝꯁꯤꯜꯂꯤ꯫ ꯊꯦꯝꯕꯤ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯅꯛꯁꯤꯟꯅ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯁꯤꯜꯂꯒ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯁꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕꯤꯌꯨꯔꯣ? ꯊꯦꯝꯕꯤ ꯃꯁꯥꯗꯣ ꯈꯪꯍꯟ ꯍꯟꯗꯣꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯅ꯭ꯌꯨꯇꯟ ꯆꯥꯎꯈ꯭ꯔꯕ ꯃꯈꯨꯠꯇꯨꯅ ꯊꯦꯝꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯆꯠꯂꯣꯁꯣ, ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯋꯥꯜꯗꯨꯗ ꯉꯥꯔꯒ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯊꯦꯝꯕꯤꯁꯨ ꯀꯟꯅ ꯏꯔꯣꯝꯂꯒ ꯂꯩ꯫ ꯅ꯭ꯌꯨꯇꯟ ꯈꯣꯏ ꯑꯆꯧꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯆꯪꯉꯛꯂꯤ꯫ ꯆꯥꯛꯇꯨ ꯔꯣꯖꯤ ꯍꯣꯏ ꯃꯨꯊꯤ ꯍꯣꯏ ꯇꯧꯔꯒ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯊꯦꯝꯕꯤꯅ ꯏꯔꯣꯜꯂꯒ ꯇꯍꯥ ꯇꯍꯥ ꯃꯈꯨꯠꯇꯣ ꯃꯣꯔꯣꯛꯇꯨ ꯅꯩꯈꯥꯏꯔꯒ ꯄꯨꯈ꯭ꯔꯝꯗ ꯄꯛꯏꯕ ꯈꯔꯗꯨ ꯃꯈꯨꯠꯇꯨꯅ ꯊꯦꯡꯕꯣꯏ ꯊꯦꯡꯗꯕꯣꯏ ꯇꯧꯔꯒ ꯍꯩꯖꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯣ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯁꯨꯗꯔꯛꯂꯤ꯫ ꯒ꯭ꯂꯥꯁ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯂꯧꯈꯠꯄ ꯌꯥꯗ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯏꯔꯣꯜꯂꯝꯕꯗꯒꯤ ꯄꯥꯈꯠꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯨꯊꯤꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯂꯤ, ꯏꯇꯩꯃꯦꯝꯃ, ꯗꯥꯊꯣꯏꯕꯗꯤ ꯈꯨꯠꯅ ꯊꯦꯡꯕ ꯏꯔꯣꯝꯕ ꯆꯥꯗꯕꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯊꯦꯝꯕꯤ ꯀꯤꯅ ꯃꯃꯤꯠꯇꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯅ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯉꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯒ ꯉꯥꯡꯗ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯤꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏꯈꯤ, ꯑꯗꯨꯒ ꯁꯣꯔ ꯁꯣꯔ ꯆꯤꯡꯂꯒ ꯀꯥ ꯇꯝꯅ ꯆꯠꯂꯤ꯫ ꯃꯨꯊꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ, ꯗꯥꯊꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯆꯧꯒ ꯔꯣꯖꯤꯒꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯨꯊꯤꯅ, ꯗꯥꯊꯣꯏꯕ, ꯏꯇꯩꯃ ꯈꯪꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯩꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯆꯤꯡꯅ ꯆꯤꯡꯅ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯂꯤ, ꯃꯥꯕꯨ ꯀꯔꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯣ? ꯀꯩꯒꯤ ꯏꯔꯣꯟꯕꯗ ꯈꯨꯠꯅ ꯂꯣꯟꯗꯣꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯃꯥꯅ ꯃꯁꯝꯗꯣ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯃꯈꯨꯠꯇ ꯁꯝ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯎꯔꯤꯕ ꯁꯝꯗꯣ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯊꯦꯝꯕꯤꯗꯤ ꯃꯀꯣꯛꯇꯨ ꯄꯨꯔꯥ ꯐꯨꯛꯂꯒ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯝꯈꯣꯡꯗꯒꯤ ꯇꯥꯔꯛꯂꯕ ꯏꯈꯦꯡꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯎꯔꯒ ꯀꯟꯅ ꯀꯞꯄꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯅ, ꯍꯩ ꯑꯉꯥꯎꯕꯤ, ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯈꯪꯉꯕꯣ? ꯑꯩ ꯅꯪ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯀꯩꯒꯤ ꯑꯩꯒ ꯂꯨꯍꯣꯡꯂꯤꯕꯅꯣ?
ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯄꯦꯟꯗꯕ ꯑꯣꯝꯆꯥꯛꯅꯕ ꯀꯌꯥ ꯐꯨꯡꯕꯪꯅꯔꯒ ꯊꯃꯣꯏꯅ ꯆꯥꯛꯂꯤꯕ ꯃꯩꯇꯥꯅ ꯔꯥꯕꯗꯣ ꯀꯥꯡꯊꯣꯛꯆꯕ ꯉꯝꯗ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯄꯦꯟꯗꯅ ꯌꯦꯡꯉꯛꯂꯤ꯫ ꯅ꯭ꯌꯨꯇꯟ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯒ ꯊꯦꯝꯕꯤꯒꯤ ꯃꯥꯡꯗ ꯅꯤꯡꯉꯥꯡ ꯐꯝꯃꯒ ꯃꯃꯥꯏꯗꯨꯗ ꯊꯥꯔꯛꯂꯤ꯫ ꯁꯤꯌꯥ ꯃꯌꯥ ꯁꯤꯛꯇꯅꯒ ꯇꯧꯏꯅꯦ, ꯑꯩ ꯁꯤ ꯐꯨꯒꯦ ꯍꯥꯏꯔꯣ? ꯍꯟꯗꯛꯇꯤ ꯊꯦꯝꯕꯤꯁꯨ ꯃꯌꯥꯗꯣ ꯈꯔ ꯈꯔ ꯆꯤꯛꯂꯒ ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯣ, ꯃꯍꯥꯄꯥꯄꯤ, ꯄꯥꯞ ꯄꯨꯝꯕꯅ ꯌꯣꯝꯁꯤꯜꯂꯒ ꯁꯥꯔꯕ ꯅꯪꯒꯤ ꯅꯁꯥꯗꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯁꯦꯠ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯃꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯕꯤꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ꯫ ꯍꯟꯗꯛꯇꯤ ꯅ꯭ꯌꯨꯇꯟꯗ ꯊꯣꯛ ꯀꯥꯎꯁꯤꯜꯂꯛꯂꯤ꯫ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯑꯉꯥꯎꯕꯤꯒꯤ ꯁꯨꯏꯔꯣꯟꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯊꯦꯝꯕꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤꯗꯣ ꯀꯔꯤꯒꯨꯝꯕꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥ ꯁꯥꯒꯟꯗꯣ ꯆꯤꯡꯂꯒ ꯕꯦꯜꯀꯅꯤ ꯇꯝꯅ ꯆꯤꯡꯂꯤ꯫ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯏꯂꯝꯂꯦ꯫ ꯑꯗꯨ ꯂꯩꯌꯨ, ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯉꯤꯕ ꯃꯈꯩ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯃꯣꯡꯐꯝꯅꯤ꯫ ꯅꯪꯅ ꯁꯤꯗ ꯂꯩꯔꯅꯤ, ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯅꯅꯤ ꯈꯟꯅ ꯂꯥꯛꯆꯕꯗꯣ꯫ ꯊꯦꯝꯕꯤ ꯂꯩꯃꯥꯏꯗꯒꯤ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯅꯤ, ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯂꯟꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯦ ꯎꯕꯗ ꯑꯩ ꯉꯥꯎꯈꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯃꯥꯅꯤ, ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ, ꯑꯣꯏꯒꯅꯤ, ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯁꯧ, ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯕ ꯍꯧꯔꯣ꯫ ꯑꯩꯅ ꯃꯄꯨ ꯑꯣꯏꯗꯣꯔꯤꯕ ꯃꯇꯝꯗꯣ ꯁꯣꯏꯗꯅꯁꯨ ꯑꯣꯏꯒꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ, ꯑꯩꯒꯤ ꯁꯛꯇꯤꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯔꯝꯕ ꯈꯣꯟꯖꯦꯜꯗꯣ ꯄꯤꯛꯊꯔꯛꯂꯤ, ꯀꯞꯄꯒ ꯂꯜꯂ ꯁꯣꯜꯂꯛꯂꯤ꯫ ꯑꯩꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯁꯛꯂꯤꯕ ꯑꯩꯒꯤ ꯋꯥꯁꯛꯁꯤꯒꯤ ꯊꯧꯔꯤꯅ ꯈꯣꯡꯒꯣꯏ ꯇꯥꯔꯒ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯦ, ꯌꯥꯝ ꯀꯟꯅ ꯂꯥꯎꯒꯅꯨ, ꯃꯐꯝꯁꯦ ꯅꯪꯒꯤ ꯉꯥꯎꯐꯝ ꯅꯠꯇꯦ ꯈꯪꯉꯕ? ꯊꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝꯗ ꯂꯩꯔꯤꯕ ꯇꯔꯨ ꯇꯔꯨꯔꯕ ꯇꯁꯦꯡꯂꯕ ꯊꯥꯖꯃꯥꯅ ꯀꯞꯄꯒꯤ ꯃꯃꯤꯒꯨꯝ ꯃꯃꯥꯏꯗꯨ ꯃꯍꯤꯡ ꯀꯥꯔꯒ ꯃꯆꯦꯠ ꯃꯆꯦꯠ ꯂꯥꯡꯉꯤꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯑꯅꯤꯅ ꯄꯦꯟꯗꯕ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯅ ꯂꯤꯔꯨꯡ ꯇꯦꯟꯒꯨꯝ ꯁꯨꯛꯊꯔꯒ ꯄꯤꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯤꯛꯇꯛ ꯇꯧꯔꯤꯕ ꯆꯤꯝꯕꯥꯜ ꯃꯆꯥꯗꯣ ꯈꯔ ꯈꯖꯤꯛ ꯀꯥꯞꯊꯣꯛꯂꯒ ꯃꯃꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯇꯔꯪ ꯃꯔꯪ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯃꯤꯇꯝꯗ꯭ꯔꯤꯉꯩ, ꯑꯉꯥꯡꯗ ꯋꯥ ꯑꯣꯏꯔꯤꯉꯩ ꯂꯥꯏꯒꯤ ꯊꯧꯋꯤꯟꯁꯤꯅ ꯅꯛꯅꯗꯨꯅ ꯅꯣꯛꯍꯜꯂꯤꯕ꯭ꯔꯥ? ꯏꯇꯣꯝꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯇꯥꯏꯕꯪ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ, ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯩꯔꯕ ꯃꯇꯝꯗꯨꯗ ꯃꯤꯠꯀꯤ ꯃꯅꯤꯒꯨꯝ ꯏꯁꯣꯛꯈ꯭ꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯈꯨꯌꯥꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯊꯪꯂꯛꯄ ꯃꯤꯀꯨꯞꯇꯣ ꯐꯨꯏꯅꯕꯨ ꯉꯝꯖꯕ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯟꯊꯧ ꯃꯥꯕꯨ ꯁꯦꯠꯅ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯕꯗ ꯅꯥ ꯃꯍꯥꯛꯅ ꯄꯂꯦꯝꯗ ꯅꯥꯀꯣꯟꯖꯔꯛꯂꯤꯕ ꯑꯩꯒꯤ ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯄꯂꯦꯝꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯃꯔꯨꯞ ꯊꯨꯞꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯜ ꯃꯥꯒꯤ ꯆꯔꯥꯆꯥꯛ ꯌꯣꯛꯅ ꯐꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯔꯥꯡ ꯃꯥꯕꯨ ꯂꯩꯈꯣꯛꯇꯒꯤ ꯃꯔꯨꯞ ꯐꯣꯡꯅ ꯍꯦꯛꯇꯠꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯊꯝꯕꯤꯈꯤ꯫ ꯁꯍꯤꯡ ꯆꯥꯕ ꯅꯣꯡꯁꯥꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯥꯃ ꯍꯥꯡꯂꯕꯤ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯄꯂꯦꯝꯗ ꯃꯆꯥ ꯑꯩꯕꯨ ꯌꯦꯡꯖꯅꯤ, ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯊꯝꯕꯗꯤ ꯉꯝꯗ, ꯀꯟꯕꯁꯨ ꯉꯝꯗ ꯁꯥꯔꯪꯗ ꯇꯥꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯏꯇꯥ, ꯏꯇꯥ ꯊꯥꯖ, ꯅꯪꯁꯨ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯀꯌꯥ, ꯑꯩꯁꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯪꯉꯣꯟꯗ ꯇꯝꯂꯤꯗꯨꯗꯤ꯫ ꯍꯥꯏꯌꯨ, ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯅꯔꯥꯏꯕꯛ ꯊꯤꯔꯕ꯭ꯔꯥ ꯊꯥꯖ? ꯃꯔꯣꯜꯁꯨ ꯊꯣꯛꯇ꯭ꯔꯕ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤꯕ ꯊꯥꯖꯗꯨꯅ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯦ ꯍꯥꯏꯅ ꯊꯦꯝꯕꯤ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯧꯅ ꯀꯞꯂꯛꯂꯤ꯫ ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ, ꯏꯀꯥꯏꯒꯅꯨ, ꯅꯪꯒꯤ ꯄꯦꯟꯗꯕ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯃꯥꯟꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯑꯩ ꯉꯥꯎꯗꯦ꯫ ꯑꯩꯕꯨ ꯉꯥꯎꯏ ꯍꯥꯏꯔꯤꯕ ꯃꯣꯏꯅꯤ ꯉꯥꯎꯔꯤꯕꯗꯤ, ꯑꯩ ꯉꯥꯎꯗꯦ꯫ ꯊꯦꯝꯕꯤꯁꯨ ꯃꯥꯅ ꯄꯦꯟꯗꯕ ꯆꯥꯛꯄ ꯍꯦꯟꯃꯟꯗꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯟꯔꯤ,
ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯇꯧꯔꯒ ꯐꯃꯨꯡꯗꯨꯗ ꯁꯨꯠ ꯀꯞꯄꯒ ꯂꯩꯔꯤ꯫ ꯑꯣ ꯄꯥꯕ, ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯗꯁꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯧꯔꯦ꯫ ꯑꯩꯕꯨ ꯀꯩ ꯃꯇꯧꯅꯣ? ꯀꯥꯏꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯤꯅꯣ? ꯀꯥꯗꯨꯁꯨ ꯍꯥꯟꯅꯒꯤ ꯄꯨꯂꯞ ꯑꯣꯏꯔꯝꯕꯗꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯄꯔꯗꯥꯅ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯃꯣꯏꯒꯤ ꯀꯥ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯉꯁꯥꯏꯗꯒꯤ ꯀꯦꯃꯧꯗꯅ ꯉꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯩꯈꯩ ꯊꯥꯖꯤꯜꯂꯒ ꯀꯦꯔꯒ ꯀꯣꯏꯆꯠ ꯆꯠꯆꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯂꯩꯄꯨꯟꯒꯤ ꯑꯍꯤꯡꯅꯤ ꯁꯥꯔꯗꯅ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯍꯦꯟꯔꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯂꯥꯛꯏ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯤ꯫ ꯇꯥꯔꯤꯕ꯭ꯔꯣ? ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯂꯤ꯫ ꯁꯛꯇꯥ ꯑꯁꯤꯒ ꯑꯃꯨꯛ ꯀꯥꯊꯤ, ꯅꯨꯄꯥ ꯐꯪꯗꯕꯤ, ꯑꯔꯤꯕꯤ, ꯁꯛꯇꯥ ꯑꯁꯤꯒ ꯇꯥꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯁꯨꯛꯈꯨꯝ ꯈꯨꯝꯃꯣꯏ ꯈꯪꯅꯤꯕ꯫ ꯍꯦꯟꯔꯤꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯍꯦꯟꯔꯤꯒꯤ ꯃꯈꯣꯡꯗꯣ ꯃꯥꯔꯛꯂꯤ꯫ ꯍꯦꯟꯔꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯍꯨꯜꯗꯨ ꯄꯇꯥꯟ ꯌꯧꯈ꯭ꯔꯦ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯪꯌꯦꯡ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯂꯤ꯫ ꯕꯥꯕꯥ! ꯅꯪꯍꯧ ꯂꯥꯛꯍꯧꯗꯦ꯫ ꯃꯈꯣꯡꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯃꯨꯡꯗꯒꯤ ꯀꯥꯎꯊꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅꯒ ꯃꯈꯥꯗ ꯂꯩꯔꯤ꯫ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯤꯗꯣ꯫ ꯀ꯭ꯔꯤꯁꯅꯒꯤ ꯀꯨꯆꯨꯗꯒꯤ ꯍꯩꯖꯤꯟꯈ꯭ꯔꯕ ꯇꯤꯝꯕꯨꯟ ꯅꯥꯄꯨꯟ ꯃꯆꯨ ꯇꯥꯔꯕ ꯀꯨꯆꯨꯗꯨꯗ ꯉꯛꯁꯪ ꯉꯥꯡꯕ ꯐꯅꯦꯛ ꯐꯤ ꯐꯨꯔꯤꯠꯅ ꯁꯨꯠꯀ ꯇꯧꯔꯒ ꯁꯦꯠꯂꯛꯄꯁꯤꯅꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯎꯇꯤꯟꯗ ꯏꯊꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯆꯤꯟꯗꯨꯅ ꯃꯤꯒꯤ ꯏ ꯊꯛꯂꯨꯕꯗꯧꯅ ꯉꯛꯁꯪ ꯉꯥꯡꯅ ꯁꯪꯂꯤ꯫ ꯃꯌꯥꯗꯨꯅ ꯈꯔ ꯍꯦꯟꯒꯠꯂꯛꯄꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯒ ꯆꯥꯡꯗꯝꯅꯕꯗ ꯆꯥꯡ ꯇꯥꯔꯔꯣꯏ꯫ ꯇꯔꯥꯎꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗ ꯑꯀꯤꯕ ꯐꯪꯅ ꯀꯤꯅꯤꯡꯉꯥꯏ ꯁꯛꯇꯝꯅꯤ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯀꯤꯕ ꯄꯥꯈꯠꯄꯒ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒ ꯀꯞꯄꯒ ꯂꯥꯎꯔꯤ꯫ ꯄꯥꯕꯥ, ꯑꯩ ꯁꯤꯔꯦ ꯄꯥꯕꯥ! ꯄꯥꯕꯥ ꯊꯤꯄꯧ! ꯇꯣꯝꯕꯤ ꯍꯣꯏꯁꯨ ꯄꯥꯈꯠꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯑꯣꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ? ꯎꯔꯤꯁꯨ ꯈꯪꯅ ꯀꯤꯅ ꯀꯞꯄꯒ ꯂꯥꯎꯔꯛꯂꯤ꯫ ꯕꯥꯕꯥ, ꯚꯨꯠ ꯊꯣꯛꯑꯦ ꯄꯥꯕꯥ! ꯃꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯃꯩꯅ ꯐꯖꯅ ꯉꯥꯟꯗꯕꯒꯤ ꯃꯝꯂꯤ ꯇꯧꯕꯒ ꯇꯣꯝꯕꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯥ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯅꯇꯩꯃꯅꯤꯅꯦ, ꯀꯤꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯍꯦꯟꯔꯤꯁꯨ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯕꯥꯕꯥ, ꯑꯩ ꯉꯝꯃꯔꯣꯏ, ꯅꯪꯒ ꯇꯨꯝꯁꯦ꯫ ꯇꯣꯝꯕꯤꯅ ꯍꯦꯟꯔꯤꯒꯤ ꯃꯀꯣꯛꯇ ꯀꯛ ꯂꯥꯎꯅ ꯊꯥꯏ꯫ ꯍꯩ ꯆꯟꯗꯥꯟꯁꯤꯗꯤ ꯅꯇꯨꯅꯤꯅꯦ ꯅꯪꯕꯣ, ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯎꯔꯒꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏꯗꯧꯅꯤꯀꯣ꯫ ꯈꯔ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯣꯏꯒꯤ ꯔꯣꯁꯀꯥꯗꯨꯅ ꯍꯦꯟꯗꯅ ꯇꯧꯔꯛꯇꯣꯏꯅꯤ꯫ ꯍꯦꯟꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯕꯥꯕꯥ ꯅꯝꯗꯅ ꯇꯣꯝꯕꯤꯅ ꯉꯥꯡꯂꯒ ꯍꯦꯟꯔꯤꯕꯨ ꯊꯝꯂꯝꯂꯦ꯫ ꯍꯦꯟꯔꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯂꯒ ꯎꯄꯥꯏ ꯂꯩꯇ ꯇꯨꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯁꯨꯝ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯁꯨ ꯈꯔ ꯂꯩꯔꯒ ꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯎꯔꯤ ꯐꯃꯨꯡꯗꯒꯤ ꯂꯣꯟꯅ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯈꯨꯅꯤꯡꯗꯨ ꯀꯥꯡꯗꯅ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯊꯥꯔꯤꯕ ꯄꯔꯗꯥꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯊꯣꯔꯛꯂꯒ ꯇꯨꯡꯗꯒꯤ ꯎꯔꯤꯒꯤ ꯃꯅꯥꯗꯨ ꯂꯩꯔꯛꯂꯤ꯫ ꯍꯩ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ? ꯎꯔꯤ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯥꯕꯥ, ꯀꯩꯅꯣꯝ ꯌꯦꯡꯒꯦ ꯇꯧꯕꯅꯦ꯫ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯍꯩꯃꯥ ꯃꯁꯤ ꯀꯌꯥꯗꯅꯣ ꯍꯥꯏꯔꯒ ꯎꯔꯤꯕꯨ ꯐꯨꯔꯒ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅ꯭ꯌꯨꯇꯟ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯔꯒ ꯃꯁꯥ ꯃꯎꯗꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯀꯣꯐꯤ ꯑꯃ ꯄꯥꯏꯔꯒ ꯕꯦꯜꯀꯅꯤꯒꯤ ꯍꯦꯛ ꯇꯥꯏꯅꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯂꯤ꯫ ꯅ꯭ꯌꯨꯇꯟꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯔꯛꯂꯤ꯫ ꯑꯣꯏ ꯍꯧꯒꯠꯂꯣ, ꯑꯣꯏ ꯇꯥꯗ꯭ꯔꯣ? ꯊꯦꯝꯕꯤ ꯀꯟꯅ ꯇꯨꯝꯈꯤꯕꯅ ꯀꯩꯝꯇ ꯇꯥꯗ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯊꯦꯝꯕꯤꯒꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯛꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯤ꯫ ꯅ꯭ꯌꯨꯇꯟꯅ ꯃꯈꯨꯠꯇꯨ ꯇꯥꯐꯥꯔꯛꯂꯤ꯫ ꯉꯥꯎꯔꯕꯣ? ꯀꯥꯏꯗꯅꯣ ꯆꯦꯟꯒꯦ ꯇꯧꯔꯤꯗꯣ? ꯊꯦꯝꯕꯤ ꯑꯋꯥꯕ ꯀꯌꯥ ꯈꯪꯖꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯉꯛꯂꯤ꯫
ꯅ꯭ꯌꯨꯇꯟ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨꯗ ꯎꯠꯂꯒ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯛꯏꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯐꯥꯎ ꯀꯩꯝꯇ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯊꯦꯝꯕꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯤ ꯅ꯭ꯌꯨꯇꯟ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯕꯨ ꯉꯥꯛꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯊꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ